Manipur Sarkar ki Forest Department si Forest ki oima pham sing ngak sin na bani haidun yam lebe sin pham sing toina kaithuk li bani adubu chaw khraba department ama leina ma pham kaya da mang thok liba kaya si khangchin usin na lai thok pai basi yamna lebak thibani lanai miyo sing thika tawbo sing amadi thabak asi bu thingna bagi damak ta leiba department gi miyo sing phawbana sing dagi leiba kortuna sinari lamdam sigi phamnai be miyo kaya yauna chathaba thabak oibana kana ko miyo yamman hekta thinglubasu kinabadagi kana su kai ju hainati lamdam sik asuk pasing mai kaya paktak na mai thadok tuna manghal iba asisu anubu natrabani isala nai khake khudong chaba khalaga prakriti ga atuk phajaba phamsing asibu mangtakan bahai basidi yamna mathong cha da thabakni asigma kaya sina maram oiraga lamdam sida aing asai khal Kaitharakli bani hai basi khoi miam humna khangminaba mathok tai hiram asida sarkar amadi maili na department na akhanaba meng changduna akai ba tawri miyo sing asi matik chaba dandi pihobo chungani natragadi sahi kharagi tungda Manipur da prakriti oina leijaram ba sing patul sing phifam kari oirakani haiba tambangam de miyamta pawdam jariba saidur maibam editor MAMI TV Mahousagi leijaramba fajaraba ching pat turel amadi umang wamang kaya miyoibana sizinaningba mawongda sizinarakpana chahi khudingi nongju nungsagi khal Kaitharakli chawkhat tharangi thabak tawribani haiduna ching singdagi JCB sizinaduna leibak kotholaga thingbinaba leitana masa masagi apamba mawongda sizinari hiram asigi matangda MAMI TV gi editor Sahidur Maibamna Thobal district ki tongan ba mafam singda leiba ching singda koina chatuna yengsilubagi lenga amadi mari leinaba department da paudam ama Imphal More lambi pakthok chawthorakpaga mari leinana lambi asigi maril da leiriba ching kharadi nongmagi piksilagli numidang faubada floodlight sizinaduna chingdagi leibak kotnari asigumba kayasina maram oiraga chahi kharagi tungda Manipur gi ching kharadi ching leirami haibagi MAMI fauba mutkragani khali Manipur Sarkar gi Forest Department asi forest ki oiba mafam sing ngak senabani haiduna yamlaba senfam sing toina kaithoklibani adubu chawkhraba department ama leina mafam kayada mangtharakliba kayasi khangsinnadana leithokpa haibasi yamna laibak thibani lanai miyoi sing tika tawba sing amadi thabak asibu thingbinabagi damak leiriba department ki miyoi sing faubana chingdagi leibak kotuna sizinari lamdam sigi famnaiba miyoi kaya yauna chathaba thabak oibana kanagumba miyoi ama hekta thinglubasu kibadagi kanana su karisu hainade lamdam sigi asukpa chingmai kaya paktaknana mai thadoktuna manghalak anoba natrabani isala nai khudong chaba khaki khallaga prakriti gi mafam kaya bu karishu leitana manghanba haibasi achumba khongthang natte asigumba mathong hoktaba kaya sina maram oiraga ngasidi aing asagi khongchatta ahongba kaya laktuna lauba yauna tongan ba agriculture ga mari leinaba thabak singda chauna akaiba piri haibasi miyoiba ama oina khangfam thokpani Mahousagi oiba fajaraba saktam kaya Kaitharakliba asida aikhoi masel amana amada taisinaduna leithokpa chumloi hiram asida isa isana lofam thokpa thodang lauduna Mahousagi fibam kanba haibasi tangai fadabani lengak amadi mari leinaba department asu hiram asida chenariba miyoi sing faduna logi oiba matik chaba dandi pi hoba chumgani natragadi chahi kharagi tungda lamdam asi kari fibam oirakadagi haibasi tambangamdre